Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Mukhyamantri Nongthombam Biren na hairi Rajya sigi mafam pumbadagi afaspa lokthoknabagidamak Kendra Sarkargi luchingbasinga wari shanaba tangai fade Mukhyamantri na hai haujik thokliba irang asigi khwaidagi maruiba maramdi narondagi mitopsing sangsilakpa asini Amzu amadi EGM na kangpupigi thodokpu yaningdaba phongdokpu oina hayeng pause phongdanaba masung lanai electronic media da pau sandokpasu lepnaba warep lawkhre None jilagi National Highway kuntra tareta chingninkhaiba amadi lainang chentherakpadagi lambi chatok chasin tawbada chauna akaiba thokle amasung Paris Olympic ta Bharat ki nupagi hockey team na senjingi takaman fangle Mukhyamantri Nongthombam Biren na haire Rajya sigi mafam pumbadagi afaspa lokthokpa haibasi sarkar asigi apambani egasi lokthoknabagidamak Kendra Sarkargi luchingbasinga wari shanaba tangai phade Manipur Vidhan Sabha dangasi MLA ke Laishio na pukhalakpa calling attention motion amagi pakhumda Mukhyamantri na hai egasi lokthokpa natraga thamba haibasi Kendra Sarkar dalai masigidamak Birodagi MLA sing yawba miyut kangbu ama semduna Kendra gi luchingbasinga wari shaningbagi apamba phungdokke Congress ki MLA TH Lokesor na hanglakpa wahangi paukum piraduna Mukhyamantri na hai popi thabaga mari lainana police na FIR samri tarani thoi lokhotkre ingsok lisingani taratare tagi inglisingani kunmari phawbada casing asi lokhotkibani mangna hai village sip tarataruk amadi popi thabada chenaba miyoi humfumapan phagatki masigi mathakta popi tharamba lammekar lising tarataruk chanipan marfu nipan su yanthatuna mangankhre Congress ki MLA ke Ranjit na hanglakpa star question amagi paukhumda Mukhyamantri na hai Sayesigi March amadagi sugin yom kaiba kedar ahum phagatle masiga loinana case sama kuntra taret amasu register tawkre siribire na hai sugi yana warolasi maikai ahumgini Rajya Sarkar mathantana su lokthopngamde Mukhyamantri Nongthombam Biren na hairi Rajya sta thogleba irang asigi khwaidigi maruiba maramdi narondagi mitopsing changsilakpa asini Bharat Myanmar taina bangam khai paring sambal khadabana ain kaina mitopsing lamdamasta changsilakpani masi aikhoi punno honaduna thinghodrabadi yelongmi sing khudong chadaba kaya mayoknagani siri biren na hai Sambanda khadabna sang thigo mayam sina koi hanan lejeri bai koi mayam si sonakpa population moi hankalpa aikhoi solpa loyona reserve forest amadi protected forest mayam thairakpa popi torpa chat torpa so many things Senior grassroots. Otherwise, as I can be, court immediate outburst of the court to eat a river, against the lady, must look at the local and do no way attention. Look at the same money, same means 2000 to put city one of it. Amama to be a Senate member is a Lakani woman, she possibly. Mukhyamantri Nongthombam Birena Work for Board Manipur Lisingani Kunitoi Kulumdo Emasung Lisingani Kulumdo Kunmari Sahigi Oba Report Manipur Vidhan Sabhada Table Toke Independent MLA Sapam Nisikantna Sabhada 0R ki kudong sabalawduna pauchen amada sizinaba polam sing amangata thoon kiba asibu yamna kana yaningdaba phongdokre mangna hai pochai sing adu mei thadokpana maram oiduna pause puthokliba singda yamna chaun akaiba pire thodoga siga mari lainaba sing khangdoknaba authority sing thijinba hokre haina su mangna phongdoki MLA Khumukjam Joy Kisana dukan phamliba amadi karbar macha macha tawriba singda puba thangma ngamloidaba selgi demand tawbagi chang wangkhalagliba asigi matangda sarkarna mijeng changbinaba wafam sabada thamke Haujik tabiriba Manipuri Pawasi hekloibaga haujik sathariba tarani thoisuba Manipur Vidhan Sabhagi taruksuba miphamgi ngasi sathakiba miphamgi matangda Vidhan Sabhagi paudam taba phangbigani masi hekloibaga matamgi wafam sandokchagani National Highway number 2 gi Kangpokpi mapada sakhangdaba singna Guwahati dagi Imphal tamna porokpa pause nambada sajinaba yamleba chi amadi atopa polam kaya mai thakibagi thogdokpu All Manipur Working Journalists Union Amzu amadi Editor Guilds Manipur EGM na yaningdaba phongdorakle Imphal gi Manipur Press Club tangasi pangtokpa miphamda Amzu amadi EGM na thogdok asibu yaningdaba phongdokpaga loinana hayeng pause phonglaroi amasung lalai electronic media da pau sandokpasu lepnaba warep lawkhre Paugi marak thatna atenba break ama
Rolex tilat hidak si Manipur gi lopham kaya da mai pak na sangyeng tawraba tilat hidak ni Rolex si sizinabana mayol chikbi mana konsin bi fawda taba utong tin ngaroi kabi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathopung ngami mahusha gi khalda akaiba amatta pide aduga pampoba gi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpa tilat hidak yonba dukan khudingda phangbiragani Rolex Lomi Singi Asinga Maru Tabiriba Pawasi Akaswani Imphal Dagini Raja Sida Hokiba Numit Karani Asida Nong Kana Chubadagi Mausagi Punsida Awaba Kaya Mayuknari Noni Zilagi National Highway Contractorata Singing Kaiba Madi Lenang Centerpadagi Lambi Satok Sasin Tobada Chauna Akaiba Tukle Zila Sigi Longmai Part 1 da Yumni Pan Hena Nong Kana Chubadagi Amangata Tukle Yumsing Asida Leramba Musing Safagadaba Mapamda Tangdokre Amarumda Longmai Part 2 gi Village Authority Amadi Kulasigi Musingna Pibamasi Sinaba Sarkada Akang Ising Tabirangnaba Apil Taurakli Marasida Rajapal Laxman Prasad Acharyana Noni Jilagi Longmai Kulda Nong Sogalaba Mapam Sing Sinaba Akanaba Expert Committee Ama Semle Rajagi Relief and Disaster Management Atopachiro Lamanahai Bivagasina Committee asigi miyoy singa puna chatuna nono soalaba mapam sing yang shinduna numit humnigi manungda report pikat kani noni jilagi deputy commissioner nasu team asina tizinbada mapung phana mateng pangani hairi Nematot haibasi karino haibagi matangda miyambu bhab tahanbagi thawramama ngasi luang sangmamgi panthoibi sanglenda pangthokre CU Imphal gi College of Agriculture gi makhada All India Coordinated Research Project on Nematodes in Agriculture Imphal Center na chinduna pangthopa thorum aduda mapamadugi pradhan amasung khulgi myoy kayasu saruk yakhi thorumudu saruk yakhi bi Nematodes in Agriculture gi Principal Investigator Dr. Khetrimayum Sumitana hai Nematode haibase anbida tina laina tabatu maina nematodes sutai aduna sigi matangda awareness day pangthok jabani aduga sida tabase ayambana phaugi oinadi lanna hoba tension lapa amadi moise nga sangang salakpasi oidoini akoi manipurda khwaidagi chauna phangbasi marada nga sangang salaga tension basini moise maiteironda hairagana marada nga sangang salaga tension ba preventive measures khoigi kalek ki tungsada mari mangara khoidokpiro phau tha kramatungda Hangam se thabiyu nim keksi numitara mangani mamangda laufam sida hapsan biro aduga phau hundoriba numitara lingthoktoriba numit sida fluent sulfone natraga carbofuran 3G se hapiyu India Meteorological Department Imphal Center na hai lagriba numit kharani asida Rajasigi jila kharada nong kana churagani Ukrul Tamenglong Senapati amasung Frejol jilada ngasidagi hauraga tha asigi tarhumdoi phawba nong kana chugani Tamenglong amasung Senapati da orange alert lauthokpaga loinana Ukrul amasung Frejol da yellow alert lauthokre Federation of Haumi amadi tungan ba furup singna Police Station Mangada Pomilian Haukip ki mathakta FIR thangatkre Federation of Haumi gi chirol manahai Pomilian Haukip na Delhi gi National Commission for Scheduled Tribes ki chairman da Kuki Singi Tongan Administration PP Naba Sayasigi January Tada Aiba Amapisinki Maki Aiba Chirol Aduda Maring Kom Aimol Thangal Purum Chiru Amadi Koiring Sigma Purup Sing Asigi Kul Kayabu Kuki Hills Village on Toktuna Taramba Tengaki Lamna Masigi Yellow Mibu Kuki Kaktani Haina Uhanba Maki Chirol Asiga Marilenana Maki Matakta Ayangi Matungina Chairak Pinaba Yangang Pokpi Lamlai Lamsang Irulbung Police Station Outpost Amadi Imphal West Police Station da Wakat Kivani Jibamgi Babu Parada Laiba General Community Hall da Rajathaki Oiba Numit Tarinigi Khoiloibagi training program ama ngasidagi hokre Toromasi Horticulture Masung Soil Conservation Bibaki Makada Kechuna Development Officer na sinduna pangthokpani Thoromadu Jila adugi Deputy Commissioner Krishna Kumar na chingba mariba myoy kya saruk yaki training program asida puna myoy kunmanga saruk yari Board of Secondary Education Manipur na HSLC gi compartmental parikya gi fall laukthokpuga mari lainana hayeng thilpung 3:30 da pawgi mifam pangthoklagani haire Imphal ki kongbada laiba Standard College ki mahiroi singi induction program ngasi pangthokre college asigi Internally Quality Assurance Cell na sinduna ngasi college asigi auditorium da pangthokiba thoromadu da college asigi mahiroi sing amadi oza sing puna saruk yaki college asida nauna mingjalakpa
BA BSc first semester gi mahiroi singa oja singa sakhang makhang nabaga loinana thormaduda tongan tongan department kya gi mahiroi singda mai masing jingthina tamduna hena magun leiba mahiroi oinabu oja singna pautak piki thormaduda college asiki principal Dr. L Basanti Devina athoiba mithunglen oiki Thobal College ki Humatui Shuba Foundation Day amasung Tramatui Shuba College asigi manamatu binthokpugi thoram ngasi college asigi multipurpose hall da pangthokre Thobal College Teachers Association achimduna pangthokpa thoram aduda college asigi principal MB Devina athoiba mitung oiki Pradhan Mantri Matsya Sampada Yojana PMMSY gi makhada National Fisheries Development Board Hyderabad ki makhada Rajya gi Fisheries Vibhag na Manipur gi turel singda nga thada bigi thorum amu oina ngasi Thobal District Fisheries Office ki staff amadi khetri lekai apunba senggot sagat lukki thomi singa loinana nga masalising kuntra Thobal turel da thadakre World Breastfeeding Week palan thorum gi sarukamu oina Imphal West ki lalambong takhelamam lekai da thorum asi ngasi pangthokre thorum adu da Imphal West ki Chief Medical Officer Dr. L Joy Kumar Singh Nahai Miyamgi oiba mapam singda breastfeeding corner amamam tangai padana thambam thui mipum khudingmangna breastfeeding tawriba mama khudingmapu inkai khumna pham thui Federation of Civil Society Organization Fox na Kwaktagi Sericulture Farm da leiba propagated housing ising tumjin kibadagi awaba nanglaba miui singda mateng pangkhre Akashwani Imphal dagi pau tabiri Paris Olympics da Bharat ki nupa gi hockey team na sinjingi takaman fangle housing ha ki mamang da sana ki ba match da Bharat na Spain bu panjel anyamada maithi ba pikre kilogram yang khaitare ki freestyle wrestling da Bharat ki Aman Serawat semi final changkre quarter final da Aman Serawat na Albania gi Jalim Khan Abaka Ropu point tarani thoishino da maithi ba piduna semi final changlaki bani Mamangi Tokyo Olympics ta javelin masana da gold medal fangkraba Neeraj Chopra ngasi nimdang pung 13 minute 45 da sanaragani medal tally da America na sanagi kuntare lupagi kuntra manga amasung senjengi kuntra humdoi punna takaman marputra manga phangduna khwadigi makuk ta leire China na sanagi kuntaruk lupagi kunmari amasung senjengi 13 punna takaman humpu taret phangduna ani shubada leire Australia na sanagi 19 lupagi 13 amasung senjengi 12 punna takaman nifu humdoi phangduna ahum suba mafam da leire Rashtrapati Draupadi Murmu ga New Zealand gi Pradhan Mantri Christopher Luxon amadi upa Pradhan Mantri amasung mapal thawra mantri Winston Peters ka ngasi Wellington da unakre unabadu da Customs Corporation Traditional Medicine amasung Renewable Energy yauna tongan ba lam kaya gi matang da paksana khananai nakhi Leibagani na tongan ba lam singdasu tengbang pinabada yanaki ngasi New Zealand gi Governor General Demi Cindy Kirona Rashtrapati Draupadi Murmu gi damak state bucket amasu sinkhani Indian Olympic Association Bharata lisingani kuntra tarukta Olympic ki yumbu oina ba Future Host Commission FHC Kawari Sanaba Hokre ngasi Rajya Sabha da Kendra gi Youth Affairs amasung Sports Mantri Dr. Manchuk Marviana aiba pakum oina pikibani FHC asi International Olympic Committee gi Selection Committee gi board amani mahakna makhata na hai leibagsta tungan ba sana khonabagi mafam amasuk machak mathumsing yauna tungan ba infrastructure singju semdok sadopagi thabak sathari Lok Sabha da ngasi Work for Amendment Bill isingani kunmari puthokre Minority Affairs Mantri Kiren Rijiju na bill asi ngasi Sabha da Work for Act isingama chamapan maputra mangagi makhata na sana hanaba puthokpani bill asina State Work for Board ki chana pathap yengsinaba amadi Work for Board ki ngasi gi lantum amadi thabak thoromgi matang thorokpa thodok wathok sing yengsinbada chauna mateng oiragani aroibada maroiba pau amkhana Mukhyamantri Ningthoukhongjam Suni na hairi Rajya sigi mafam pumbadagi afaspa lokthoknabagi damak Kendra Sarkar gi luchingba singa wari shaba tangai fade Mukhyamantri na hai haujik thokliba irang asigi khwaidagi maruiba maramdi narondagi mitopsing sangsilakpa asini Amju amadi EGM na kangpopagi thodokpu yaningdaba phongdokpaga loinana hayeng pauche phongdanaba amasung lanai electronic media da pau sandokpasu lepnaba warep laukre Noni Zila gi National Highway kuntra tareta singninkhaiba amadi lainang chentharakpadagi lambi chathok chasin tawbada chaun akaiba thokle amasung Paris Olympics ta Bharat ki nupa gi hockey team na senjengi takaman phangle pauloi jare